Fimu set pa khulai paibasingna gari sel amasung mobile phone kaya marum lut tawkhre. Fimu selaga lakpa khulai paiba miyoi tararomna Imphal East ke kairang paumay colony da laiba Varti Growth Private Limited ki office ta sanglaglaga gari sel amade mobile phone kaya marum lut tawkhre haina Naga People's Union Imphal NPUI na phongdorokle. NPUI ki President M Ngaranmi amasung General Secretary Panjitai Newmay na khuyek pidu na thadorokpa cherolama na hai tha asigi kulhumdoi gi numidang pung 13 minute kunthrarom tarakpa duaida Imphal East ki kairang paumay colony da laiba Varti Growth Private Limited ki office ta masak khangdaba Fimu set pa khulai ningthina paiba miyoi tararom changlaglaga office adu da laiba staff singi mobile phone wallet na chingba kaya marum lakhiba amasung maral kaya marum siduna nongmai sindol da staff sing adubu otpa naibagi thawong ase NPUI na condemn ta uwe miyoi sing aduna office asigi campus ta khamba Maruti Suzuki Brezza car ama Maruti Suzuki Swift car ama mobile phone kun mathoi laptop ama wallet ama amasung sel oina lupa lising mga lawkre masida sunatana mathangi numit October kun marigi ayuk pung 10 minute kun sharom tarakba duaida office asigi caretaker da phone tawsilatuna lupa lakh taraga mga ransom oina pinaba demand tawrakhe asigumba thawong asi NPUI na awang mathakta condemn ta uwe loina na lamdam asida laiminariba phurup kanglup singi marakta hena pamdaba thogdok thorong naba mai chuba oina thokane athubada maralaiba miyoi sing laingak na faraga logi oiba matik sabay action chap chana lokhat piyu haida so cherola sina makha tare